Online Manipuri Numidangi Pau Yingbiriba Pumdamang Putoila Shamna Kurumjari Ahanbada Maruoiba Pau Bangar Thugai Kre Kuki Balan Chatarukha Kre Security Force Nangasi Ayuk National Highway number 102 Imphal Dimapur Lambi ki Kangla Tombi amasung Kangpopi ani ki marakta Gamgi Faida Kuki Singna Ain Kaina Sizinaramba checkpoint amasung bunker sing thugai na bahona bada thingba pirakpa Kuki Bilas Balan Chataruk Phare Hari Police ki report matungi na Kuki Bilas Balan Chatar odu ngase ayu angan bada hariba mafam sing asida ain kaina sajilamba checkpoint sing amadi bunker sing security force sing na JCB sing sizinaduna thugaina bathorang toringai Kuki jo community gi masing yamba miyoi kya tholaktuna protest tawba horakibani security force sing na faraba Kuki volunteer sing adu Kangpopi police ta legal action sing lokhatna basina kre hari Kuki Bilas volunteer taruk security force na phaki basi Manipur tha asi gi taraka humdoi dagi hoduna PR thamlaba matung Kangpopi district ki oina fa pun tawbasi ngasi gi thodu asina ahan bani ngasi security force sing na Kangpopi district ta ain kaina sajilamba checkpoint sing amadi bunker sing thugai bagi operation asi ngasi ayupung mari rom tarak padagi hoduna ayupung mapan phawba sathaki hari Arambai Tengolna governor ga yanakiba wafam ngana Khulai Khusinnarakre Khulai Pisinkraba Matungi Kuki Singna Landarakuna Khunja ama hek solakpada mama singna Khulai sing amuhana lauduna lanthengna gani chite sori Haukiba chahi 2023 gi May 3 dagi hauna Manipur da thokliba lan manung asida Manipur gi ching amasung tampaki mafam sing da lairiba security force dagi lakiba Khulai sing numit 10 gi manung da khusinnagadabani haina Manipur gi governor Ajay Kumar Balana thakiba matam ngasi aroiba numit ki nungthil pung 3 ta khara helakpada Arambai Tengol gi thomi singna security force da Khulai khusinnakre Khulai khusinnaba asida yaukiba Thobal Kiam Sifai Babu Bazar dagi a Tisingi mama sing oiribi akoijam ongbi chite sori debi na phongdokhibada ngasi governor da Khulai sinakhiba asigi matungda Kuki singna amuk hana landarakpada mitei ama hek sokpada khusinnakhiba Khulai sing asi lamdam asigi mama singna amuk hana lauduna Ireibang Manipur kanna balan thengnagani haina phongdokre ngasi Manipur governor da Khulai khusinnaba adu tongan nongmai Chahumgi mathakta oigani haina thajanari ahanba Manipur Rifles ki complex ta pangthokiba thoram aduda paumising amata manungda changhankhide adumoinama Arambai Tengol gi thaumisinga loina rakhiba maira paibi ima khara nadi Khulai khusinnaba thoram aduda hakthengna sarugyaki masing yamba security singna Imphal manungi akoiba mafam sing amadi ahamba Manipur Rifles ki gate ta akan mamong ngak senbegi thabak chathaki Arambai Tengol gi maikai degi tongan ba Gari sing da haptuna purakpa Khulai sing tangkak naina ahanba Manipur Rifles ki gate thousand kiba pawmi sing na uba fangki ngasi governor da Khulai 80 na kangbu na Khulai khusinna kiba si nahal numidang Arambai Tengol gi luching puren korongwan ba khumana luching ba kangbu ga Manipur governor ga Raj Bhavan da unaduna wari sanakhiba ga loinana memorandum ama supisin kiba laikhrabani governor ga unaraba matung da Manipur da ingtapa ama governor na purakna ba lawfam thokpa thodang lawgani haina thajaba pirakpadagi Arambai Tengolna Khulai thindoknaba Firep asi lawrakhibani Firep adugi matung ina Arambai Tengol gi tongan ba unit sing da laiba Khulai sing khomjilaba matung da ngasi Khulai sing adu khusinnakhibani haujik fawbagi oina Khulai kaya khusinnarakibagi haibadudi chap chaba masing press na phangba ngamdri thoramadu da saruk yaba lakhibi Thobal district ki Thobal Kiam Sifai Babu Bazar dagi Arambai Tengol gi mama oiribi akoijam ongbi chite sori na pawmi sing da phongdokhibadi governor na lamdam asida santi hanjilagani haibigi thajaba pibaga loinana Arambai Tengol gi Khulai sing Khusinnaba khangan kibaga loinana mama singna haibadagi etigi icha singna Khulai thadoknaba firef lawbani Manipur da santi hanjilaklabadi Khulai pairubagi mathau tadre haibadagi firef asi lawrakhibani loinana governor da ngasi Khulai khusinnakhibani etigi icha singna Khulai pisinkraba matungda Kuki singna landaraktuna khunja ama hek solakpa matamda ngasi governor da khusinnariba Khulai sing asi lamdam asigi mama singna amu hana lawnaba honagani Loinana Imalaibang Manipur kannaba chaba lantheknagani haina su phongdokhi Bisnupur district ki CDO unit yauna police station mangada masing yamba Khulai sing asi khusinnarakre Manipur da president role lairakhraba matungda Manipur gi governor da February 10 dagi hauraga numit 8 nigi manungda Manipur gi ching amasung tampakta lairiba naha singna security dagi lakhiba lona yadaba mawongda pariba nongmai sing surrender tawnaba khangankhibagi matam ngasi aroiba numit oire ngasi phawbada Bisnupur district ki tongan police station mangada masing yamlaba Khulai kaya khusinnarakre hari Khulai sing khusinnarakhraba police station sing adudi CDO unit Bisnupur Morang police station Kumbi police station Bisnupur police station amadi Fawgak Chau Ikai police station ni ngasi CDO unit Bisnupur da khusinnarakhraba Khulai sing adudi magazine ga konana SLR ani SLR gi life round ahum DBBL ama 12 bore cartridge ahum 36 IC hand grenade mari amadi BB jacket vest amani Morang police station da khusinnarakhraba Khulai sing adudi
303 rifle ama SBBL ama DBBL ama Countryman 9mm pistol ani baofeng walkie talkie set ani BP jacket manga head paka taret barrel maru mari amadi Motorola walkie talkie set amani Kumbi police station da Khutlai Khurbai sing adudi DBBL gun ama SBBL gun ama 12 bore live cartridge 32 AK live ammunition 33 SLR live ammunition tara 303 live ammunition tara gamatoi BP jacket ahum BP plate turret in-charge magazine ama in-charge rifle ammunition ani BP helmet mari BP puka helmet ama 303 blank round ani demo low explosive yankhiga mari walkie talkie handset taru amadi walkie talkie charger ahumni Bishnupur police station da Khutlai sing adudi DBBL gun ahum SBBL gun mari ball action gun ani 9mm pistol ama SBBL live round manga AK live round ammunition kontra matoi 303 live ammunition kontra SLR live ammunition kontra SLR empty case ama chair smoke ama stun cell normal manga 36 IC hand grenade ama baofeng set nipan baofeng set charger manga BP plate taraga matoi fiber plate ahum wooden plate ama magazine pouch ama BP base taraga nipan amadi helmet taraga taruk ni hari Fogok Choi Khai police station da Khutlai sing adudi SBBL gun ama paka combat helmet ama helmet nipan BP plate ama local map BP ani PR jungle boot ahum BP jacket taraga ni toy camouflage full sleeve t-shirt ama sweet CDO uniform ama 12 launcher ahum ammunition charger taraga taret empty case humfutara mari 7.62 mm gi live round ahum 303 live round ama loinina 5.56 mm gi live round amani haidi